ꯑꯩꯒꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤ ꯋꯥꯔꯦꯡ ꯏꯕ ꯑꯃ ꯑꯣꯏꯅ ꯂꯥꯏꯁ꯭ꯔꯝ ꯁꯃꯔꯦꯟꯗ꯭ꯔ ꯁꯔꯒꯗ ꯑꯋꯥꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯣꯖꯥꯒꯤ ꯋꯥꯔꯦꯡꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯖꯔꯤ꯫ ꯂꯥꯏꯁ꯭ꯔꯝ ꯁꯃꯔꯦꯟꯗ꯭ꯔ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯀꯕꯤ ꯑꯃꯅꯤ꯫ ꯀꯕꯤ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯦ, ꯁꯛꯅꯥꯏꯔꯕ ꯋꯥꯔꯦꯡ ꯏꯕꯁꯨꯅꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯏꯪ 1810ꯒꯤ ꯑꯣꯛꯇꯣꯕꯔꯗꯒꯤ ꯏꯪ 1832ꯒꯤ ꯗꯤꯁꯦꯝꯕꯔ 38 ꯐꯥꯎꯕꯅ ꯏꯝꯐꯥꯜ ꯗꯔꯁꯟ ꯍꯥꯏꯔꯝꯂꯒ ꯏꯪ 1834ꯒꯤ ꯖꯅꯨꯋꯥꯔꯤꯗꯒꯤ ꯏꯪ 2013ꯒꯤ ꯖꯅꯨꯋꯥꯔꯤ 15 ꯐꯥꯎꯕꯅ ꯑꯃꯔꯒꯤ ꯆꯤꯊꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯂꯝ ꯑꯃ ꯀꯟꯈꯤꯕ ꯋꯥꯔꯦꯡꯁꯤꯡ ꯄꯨꯟꯅ ꯋꯥꯔꯦꯡ 110 ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯏꯊꯧ ꯂꯥꯡꯅꯈꯤꯕ ꯋꯥꯔꯦꯡꯁꯤꯡꯅꯤ꯫ ꯆꯦꯐꯣꯡꯁꯤꯡꯗ ꯆꯣꯏꯅ ꯋꯥꯔꯦꯡ ꯏꯔꯝꯃꯤ, ꯋꯥꯔꯦꯡꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯐꯣꯡꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯥꯕꯨ ꯋꯥꯔꯦꯡ ꯏꯕ ꯑꯃ ꯑꯣꯏꯅ ꯁꯤꯡꯊꯥꯅꯔꯝꯗꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯥꯒꯤ ꯑꯆꯣꯏꯕ ꯋꯥꯔꯦꯡꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯔꯗꯤ ꯈꯟꯒꯠꯇꯨꯅ ꯇꯦꯛꯁꯕꯨꯛꯇ ꯍꯥꯞꯈꯤ꯫ ꯏꯪ 1817ꯒꯤ ꯗꯤꯁꯦꯝꯕꯔꯗ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯑꯆꯣꯏꯕ ꯋꯥꯔꯦꯡꯁꯤꯡ ꯈꯣꯝꯖꯤꯜꯂꯒ ꯄꯣꯛꯅꯐꯝ ꯄꯕ꯭ꯂꯤꯀꯦꯁꯟ ꯑꯣꯏꯅ ꯁꯔꯒꯗ ꯑꯋꯥꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯐꯣꯡꯂꯛꯈꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯋꯥꯔꯦꯡ 39ꯒꯤ ꯅꯥꯁꯣꯝꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯋꯥꯔꯦꯡꯒꯤ ꯆꯥꯎꯔꯥꯛꯄ ꯃꯁꯛ ꯑꯃ ꯂꯦꯞꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯁꯔꯒꯗ ꯑꯋꯥꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯗ ꯌꯥꯎꯔꯤꯕ ꯋꯥꯔꯦꯡꯁꯤꯡꯕꯨ ꯃꯈꯥꯒꯤ ꯑꯁꯨꯝꯅ ꯃꯈꯜ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯖꯔꯤ꯫ ꯑꯍꯥꯟꯕ ꯃꯈꯜꯗ ꯂꯝꯀꯣꯏ ꯋꯥꯔꯤꯒꯤ ꯃꯃꯤ ꯇꯥꯕ ꯋꯥꯔꯦꯡ꯫ ꯃꯈꯜ ꯑꯁꯤꯗ ꯗꯤꯜꯂꯤꯀ ꯂꯗꯨ, ꯆꯤꯡꯗ ꯃꯥꯟꯗ, ꯂꯥꯏꯒꯤ ꯃꯆꯥꯁꯤꯡꯒ, ꯄ꯭ꯔꯤꯇꯤꯂꯣꯛ ꯌꯧꯔꯛꯄꯗ, ꯑꯁꯥꯝꯒꯤ ꯋꯥꯔꯤ, ꯃꯔꯚꯨꯃꯤ, ꯃꯔꯨꯞ ꯑꯅꯤ ꯍꯥꯏꯕ ꯋꯥꯔꯦꯡꯒꯤ ꯈꯨꯏꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄ ꯌꯥꯏ꯫ ꯗꯤꯜꯂꯤꯀ ꯂꯗꯨ ꯑꯁꯤ ꯑꯏꯕꯅ ꯀꯜꯀꯇꯥꯗꯒꯤ ꯗꯤꯜꯂꯤ ꯐꯥꯎꯕ ꯃꯃꯥꯟꯅꯕ ꯁꯥꯇ꯭ꯔ ꯀꯥꯡꯂꯨꯞ ꯑꯃꯒ ꯆꯠꯄ ꯈꯣꯡꯆꯠꯀꯤ ꯋꯥꯔꯤꯅꯤ꯫ ꯑꯖꯥꯗ ꯍꯤꯟꯗ ꯐꯧꯖꯀꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯨꯕꯅꯤ꯫ ꯃꯌꯥꯝꯅ ꯗꯤꯜꯂꯤꯗ ꯁꯣꯟꯅꯩ, ꯑꯗꯨꯒ ꯗꯤꯜꯂꯤꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗꯕꯗꯨ ꯀꯔꯦꯝꯅꯗꯨꯅ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯊꯪꯗ ꯆꯤꯡꯗ ꯃꯥꯟꯗ ꯍꯥꯏꯕꯁꯤꯗꯅ ꯑꯏꯕꯅ ꯎꯈ꯭ꯔꯨꯜꯗ ꯊꯕꯛꯀꯤꯗꯃꯛ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯉꯩ, ꯎꯈ꯭ꯔꯨꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯎꯈ꯭ꯔꯨꯜꯒꯤ ꯁꯃꯥꯖꯒꯤ ꯁꯛꯇꯝꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯄꯅꯤ꯫ ꯂꯥꯏꯒꯤ ꯃꯆꯥꯁꯤꯡꯒ ꯍꯥꯏꯕꯁꯤꯗꯅ ꯃꯥꯎꯗ ꯂꯩꯕ ꯃꯇꯝꯗ ꯃꯥꯎꯒꯤ ꯆꯤꯡꯃꯤꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯃꯑꯣꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯩꯅꯕꯅꯤ꯫ ꯃꯥꯎꯒꯤ ꯃꯤꯁꯤꯡꯕꯨ ꯂꯥꯏꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯀꯔꯦꯝꯅꯕꯅꯤ꯫ ꯄ꯭ꯔꯤꯇꯤꯂꯣꯛ ꯌꯧꯔꯛꯄꯗ ꯍꯥꯏꯕꯁꯤꯅ ꯗꯤꯜꯂꯤꯋꯥꯂꯥꯒ ꯃꯩꯇꯩꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ, ꯈꯜꯂꯤꯕ ꯋꯥꯈꯜꯒꯤ ꯈꯦꯠꯅꯕ ꯃꯁꯛꯇꯨ ꯆꯥꯡꯗꯝꯅꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯑꯣꯡꯗ ꯏꯕꯅꯤ꯫ ꯃꯩꯇꯩꯁꯤꯡꯅ ꯍꯤꯡꯕꯗꯒꯤ ꯁꯤꯕꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯗꯨꯅ ꯁꯦꯜ ꯑꯃꯗꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕ, ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯨꯟꯁꯤ ꯂꯦꯟꯊꯣꯛꯂꯤꯕ ꯃꯑꯣꯡꯗꯨ ꯊꯤꯟꯗꯨꯅ ꯀꯔꯦꯝꯅꯕꯅꯤ꯫ ꯃꯊꯪꯗ ꯑꯁꯥꯝꯒꯤ ꯋꯥꯔꯤ ꯍꯥꯏꯕꯁꯤꯅ ꯑꯏꯕꯅ ꯃꯅꯤꯄꯨꯔꯒꯤ ꯖꯒꯣꯏ ꯈꯨꯠꯄꯨ ꯑꯃ ꯄꯨꯗꯨꯅ ꯑꯁꯥꯝꯒꯤ ꯁꯗꯤꯌꯥꯗ, ꯁꯤꯕꯁꯥꯒꯔꯗ ꯆꯠꯄꯒꯤ ꯈꯣꯡꯆꯠꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯦꯡꯅꯤ꯫ ꯑꯁꯥꯝꯒꯤ ꯇꯝꯖꯅꯐꯝ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯦꯡꯕꯗꯤ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄ꯭ꯔꯖꯥꯒ ꯑꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯍꯤꯡꯃꯤꯟꯅꯕ ꯉꯝꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯃꯑꯣꯡꯗꯨꯅꯤ ꯍꯥꯏꯅ ꯎꯠꯂꯛꯏ꯫ ꯃꯩꯇꯩ ꯖꯒꯣꯏꯗꯤ ꯑꯁꯥꯝꯗ ꯌꯦꯡꯕꯤꯅꯕ ꯃꯤ 15-16ꯇꯒꯤ ꯍꯦꯟꯅ ꯂꯩꯔꯝꯗꯕ ꯃꯑꯣꯡꯗꯨ ꯑꯏꯕꯅ ꯄꯨꯊꯣꯛꯇꯨꯅ ꯀꯔꯦꯝꯅꯕꯅꯤ꯫ ꯃꯅꯤꯄꯨꯔꯅ ꯃꯁꯥꯒꯤ ꯖꯒꯣꯏꯕꯨ ꯊꯥꯒꯠꯆꯕꯗꯨ ꯑꯁꯥꯝꯗ ꯀꯔꯤꯁꯨ ꯊꯧꯁꯥꯕꯤꯗꯕꯗꯨ ꯎꯠꯇꯨꯅ ꯂꯛꯅꯕꯅꯤ꯫ ꯃꯔꯨꯞ ꯑꯅꯤ ꯍꯥꯏꯕꯁꯤꯗꯅ ꯑꯏꯕꯅ ꯃꯥꯔꯕꯥꯜꯗꯒꯤ ꯃꯔꯨꯞ ꯅꯥꯔꯥꯌꯟꯕꯨ ꯅꯝꯗꯨꯅ ꯁꯨꯇꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯈꯤꯕ, ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯆꯠꯇꯨꯅ ꯌꯦꯡꯃꯤꯟꯅꯈꯤꯕꯒꯤ ꯋꯥꯔꯤꯗ ꯁꯗꯣꯡ ꯑꯣꯏꯕꯅꯤ꯫ ꯃꯥꯔꯕꯥꯜꯒ ꯃꯅꯤꯄꯨꯔꯒ ꯆꯥꯡꯗꯝꯅꯗꯨꯅ ꯎꯠꯄꯅꯤ꯫ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯏꯪꯂꯕ ꯁꯛꯇꯝꯗ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯂꯣꯜ ꯈꯪꯗꯕꯅ ꯊꯤꯡꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯎꯠꯅꯕ ꯑꯏꯕꯅ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯃꯊꯛꯇ ꯊꯝꯖꯔꯤꯕ ꯋꯥꯔꯦꯡ ꯈꯔꯁꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯈꯣꯡꯆꯠꯀꯤ ꯃꯃꯤ ꯑꯃꯃꯝ ꯇꯥꯕꯒꯤꯗꯃꯛ ꯀꯥꯡꯂꯨꯞ ꯑꯃꯗ ꯊꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯤꯜꯂꯤꯀ ꯂꯗꯨ ꯅꯠꯇꯅ ꯑꯇꯩꯗꯤ ꯂꯝꯀꯣꯏ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯗꯦ꯫ ꯂꯝꯀꯣꯏ ꯋꯥꯔꯤꯒꯤ ꯄꯔꯤꯡ ꯅꯥꯏꯅ ꯈꯣꯡꯆꯠꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯆꯠꯊꯕꯒꯤ ꯃꯍꯨꯠꯇ ꯊꯦꯡꯅꯔꯤꯕ ꯐꯤꯚꯝꯗꯨꯒꯤ ꯑꯆꯨꯝ ꯑꯔꯥꯟ, ꯑꯐ ꯐꯠꯇ ꯃꯁꯛ ꯅꯩꯅꯗꯨꯅ ꯂꯦꯞꯄꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯏ꯫ ꯑꯗꯨꯅ ꯅꯩꯅꯕꯒꯤ ꯃꯈꯜꯗ ꯆꯤꯡꯏ, ꯄꯥꯔꯁꯅꯦꯜ ꯑꯦꯁꯦ ꯃꯈꯜꯅꯤ ꯍꯥꯏꯅ ꯂꯧꯖꯅꯤꯡꯏ꯫ ꯑꯅꯤꯁꯨꯕ ꯃꯈꯜꯗ ꯗꯥꯏꯔꯤ ꯈꯨꯏ꯫ ꯈꯨꯏ ꯃꯈꯜ ꯑꯁꯤꯗ ꯖꯤꯔꯤ ꯗꯥꯏꯔꯤ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯗꯥꯏꯔꯤ ꯍꯥꯏꯕꯁꯤꯡꯁꯤ ꯂꯧꯈꯠꯄ ꯌꯥꯏ꯫ ꯖꯤꯔꯤ ꯗꯥꯏꯔꯤ ꯍꯥꯏꯕꯁꯤ ꯏꯪ 1865ꯗꯒꯤ ꯏꯪ 1863 ꯐꯥꯎꯕꯗ ꯑꯏꯕꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯈꯤꯕ ꯏꯍꯨꯜ 15ꯈꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯏ꯫ ꯑꯗꯨꯒ ꯎꯈ꯭ꯔꯨꯜ ꯗꯥꯏꯔꯤꯗꯅ ꯏꯪ 1863ꯗꯒꯤ ꯏꯪ 1867 ꯐꯥꯎꯕ ꯀꯣꯟꯁꯤꯟꯕ, ꯄꯨꯟꯅ ꯊꯧꯗꯣꯛ 15 ꯌꯥꯎꯕ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯄꯔꯤꯡ ꯀꯥꯏꯍꯟꯗꯅ ꯊꯝꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯅꯣꯇꯤꯡꯅꯤ꯫ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯑꯁꯝꯕ ꯋꯥꯔꯣꯜ ꯎꯠꯇꯨꯅ ꯏꯕꯒꯤ ꯁꯔꯨꯛ ꯈꯔꯇꯃꯛ ꯑꯣꯏ꯫ ꯑꯌꯥꯝꯕ ꯃꯑꯣꯡꯗꯤ ꯑꯏꯕꯅ ꯊꯦꯡꯅꯔꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯑꯁꯝꯕ ꯄꯥꯎꯗꯝ, ꯗꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯑꯣꯏꯗꯦ꯫ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯗꯥꯏꯔꯤ ꯔꯥꯏꯇꯤꯡꯗꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯔꯦꯀꯣꯔꯠ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯊꯧꯗꯣꯛꯇꯨꯅ ꯃꯉꯣꯟꯗ ꯄꯣꯛꯍꯜꯂꯛꯄ ꯏꯍꯨꯟꯗꯨ ꯑꯣꯏꯅ ꯏ꯫ ꯑꯁꯣꯏꯕ ꯌꯥꯅꯤꯡꯗꯕꯗꯨ ꯎꯠꯂꯤ, ꯂꯛꯅꯩ, ꯀꯔꯦꯝꯅꯩ꯫ ꯑꯏꯕꯒꯤ ꯗꯥꯏꯔꯤ ꯅꯣꯇꯤꯡꯗ ꯕꯔꯁꯀꯤ ꯃꯑꯣꯡꯗ ꯊꯝꯗꯨꯅ ꯅꯣꯛꯅꯤꯡꯕꯒꯤ ꯃꯁꯛꯁꯨ ꯌꯥꯎꯏ꯫ ꯀꯣꯠ: ꯏꯪ 1863 ꯑꯁꯨꯛꯀꯦꯅ ꯑꯁꯨꯛ ꯅꯥꯟꯅ ꯆꯠꯂꯤꯕꯕꯨ ꯀꯩꯊꯦꯜ ꯀꯥꯕꯤ ꯁꯥꯟꯅꯕꯔꯥ? ꯁꯦꯟꯅ ꯀꯌꯥ ꯇꯥꯟꯒꯗꯧꯔꯤꯕ? ꯂꯂꯣꯟꯕꯤꯔꯥ? ꯃꯆꯥ ꯊꯥꯛꯅꯕꯔꯥ? ꯅꯨꯡꯊꯤꯟ ꯇꯨꯝꯗꯅꯕꯔꯥ?
ꯃꯩꯇꯩ ꯅꯨꯄꯥ ꯊꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯀꯌꯥ ꯀꯨꯏꯅ ꯑꯁꯨꯛ ꯅꯥꯟꯅ ꯀꯩꯊꯦꯜ ꯀꯥꯈꯤꯒꯅꯤ ꯃꯩꯇꯩ ꯅꯨꯄꯤ ꯂꯃꯥꯏ 258 ꯑꯟꯀꯣꯠ ꯋꯥꯔꯦꯡ ꯃꯇꯦꯛ ꯑꯁꯤꯃꯛ ꯀꯅꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯏꯕꯩ ꯃꯅꯞ ꯊꯣꯟꯗꯨꯅ ꯁꯩꯔꯦꯡ ꯑꯣꯏꯅ ꯑꯃꯨꯛ ꯄꯨꯊꯣꯛꯈꯤ ꯑꯍꯨꯝꯁꯨꯕ ꯃꯈꯜꯗ ꯅꯤꯡꯁꯤꯡ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯦꯡ ꯂꯥꯏꯔꯤꯛꯀꯤ ꯃꯤꯡꯊꯣꯟꯁꯨ ꯑꯣꯏꯔꯤꯕ ꯁꯔꯒꯗ ꯑꯋꯥꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯋꯥꯔꯦꯡꯁꯤ ꯂꯧꯈꯠꯄ ꯌꯥꯏ wareng asi malemgi ani suba lanjaugi matamdagi English ngamaga jamapan yangkhaigi matam phawbada laikhiba maitai leibaki wakhalon punsi mahingi awa nungai masak singdu ningsing wari oina sagatpani sinda sorgani ni haijaraga ponthokpa mawong amada hingliba punsi mahing khalliba wakhalondu puthokuna naina warengi mawongda satiric tonda iba reflective essay ni wareng sina mapung oina ulibadi ani suba lanjau manungda maitai gi harau kumai isai angakpa phangna hengatki imphagi lila drama yamna hengatki manga taruki wanate imphal dagi yamna thapna khungang kaya dasu drama hall saganaki lana lani punsidi lanti nate prithibhi pummana thawai kubak da haptuna adu kanna thengna khraba imphal su prithibhi gi lani lanbung ama oi khraba matam asida manipur dadi khangjaw sakhotbagum tawki makeup khangthok thokbagum tawki maitai gi ihan hanba gramophone gi text record puthokhi anauwa kavita anauwa nusi nungogi upanyas tholakhi langi akibana manipur gi harau kumai khajikta tukhan mangam khide bongi konjel na thawada khomdon bigi isai kahen mangam khide landagi santhi bambana henki lairik haiba mitana nga Delhi gi ahia sing lai wana manipur gi kana bakhara taunaba thabak lom na sangsin bagi mahuta nupi kaithel ima kaithel yang halli numidang dinner pijaraga kumai yang halaga halanki awa ana amata uhan khide Delhi na manipur sorgani hairaga hanki wareng asimadi ekon yamna yawa marik zumba wareng amoina thamjani mari suba makhalda naina wareng mathakta thamjakhiba wareng sing asi nataba lemhoriba wareng singdi naina wareng ni haina lawaya ibada reflective essay oina irabasu miyam pumna makhangmina bayaba topic singda nainabani wareng kharadang laphajari school da haiba wareng sida aibana tampasna school da oja oiringaida angang singi maramda phanglakpa experience singdu uthokuna nainabani Satra gi makhal satra na pamana kari pamdabana kari satra na toina ngangna bawana kari angka ga sanskrit ka nupi masa singna khwaidagi hainadaba subject boy isai tambagi class ama hapiragadi khwaidagi phagani haibane singbagi mod kya puthokuna nainabani mathangda oja lairik amasung angang haibasidi yamna logical oina nainaba mayamda su yamna kanaba wareng angang ama karamna semgani karamna oja oigani karamba textbook oigani haibadu nainabani oja ga textbook na sab mana khrabadi angang di mangi haibadu bulakpani manipur dadi angang ga oja ga lairika isoi soina bagu mawong da ulai textbook iba singna angang na waga da ba luga da ba khangbi de mangi du phai haina ba thauna phudok tu na i textbook ga oja ga pun khrabadi angang di ayamba matamda na thok tu na cheli aduna ayamba di angang gi lairik tu angang ole phibam sidagi question semba suggestion piba ngam bo oja bu afabo oja ni haina launa rai asumna sarkar amadi oja singi thausil bu maya kan na karem na duna utli manada ba haiba wareng sida malemda laiba angang khudimak ki apamba amata manade angang semsi hairabadi oja singna oja gi dharma oina su mioi bagi dharma oina su angang gi masara gi pithok chara pangpunna du yokhat bigadabani Ojana masi tawgadabani haina takloidabani copy book sijinna duna namduna tamlibasidi masagi oijaba thibada angang manghanba jati manghanbani haina utpa wareng mathangda lalibasidi angang nate ahanni haibasida mapung oina pukhadibana manipurda shiksha sire haibasi mi pumna makna yanai siribagi maram khanarpada amana amada taisinai tasengna lalibadi ahalon kanglo haibadi sarkar oja mama mapani haibani angang na nate haibasi maram biduna nainabani Thangai sengna nari basi satra na te makhoina senari ba ahalon ni haina utlaga ahalon kanguna tawba asoiba aranba kaya puthokuna satiric tonda nainabani intellectual insight ni aikhoi haibasida mathangi warengda aikhoi haibasida na manipurda laiba tongan ba phuruk kaya se masa gi law lining leijai aduna masa gi oiba wakhal amamam lainabani na apunbagi wakhal sagatpa ngamde aduna chawkhatpa ngamdaba ngakta oi aikhoi pumna maksap manabadi chawkhataba haibasini haina aibana noknabani laipaki oja haibasidana radio haibasi mipung khudingi wahi wangangi tamnafam oibe school amani masida khonthok kana ngangbasi mi kaya bu lana tambiba oja gumani haina aibana karemna duna utpani
matam gi akaknaba leibana wareng loinamak lokhatjabagi matam phangjadre adugo lokhatjariba kharasidagi haiba ngamlibadi oja Laishram Samarendra gi essay ayamba ai amasung aikhoi haiba wahaiji sizinaduna subjective oina iba personal essay singni haijaningi masida kharana reflective oi kharana argumentative oi wareng ayamba teli maram namgi mana uriba hiram singda intellectual view amamam thamduna yengna asoiba arana puthokuna madubu sumthokna ba paujel bibana magi warengi mapung oiba sakdam oi haina lojai nokna duna karemna duna phongdokpana magi wareng singi khonjel oi habasi thamjaraga aina pajagariba kharasida asoiba aranba yawberso suggestion bibirakpa comment bibirakpani khanjaraga harauna lawsinjari mayam amuka hana